Siberia-dagi Tamenglong District saktaramba Amur Falcon ngarang-dagi South Africa tamna paikre. Kurumjari STV pau meeting tabir basingbu taram nokchari pau sandokna pijari. Siberia-dagi pairaktuna Manipuri Tamenglong District chaktaramba Amur Falcon ahu mingthonduna satellite transmitter take tawduna thadokiba Chilon Balestagi thadoktuna ngarang-dagi South Africa tamna paikhare. Tha asigi tarani thoida apang alang haina mingthonba Amur Falcon 2 amadi hauzik Telangana amadi Odisha yokre ningsingbayai tha asigi taramathoida Wildlife Institute of India Dehradun amadi Tamenglong Forest Decision na Amur Falcon ahum satellite transmitter take tawraga Tamenglong District tagi Chilon Balestagi thadokibane. Kum amagi lawyay naba matam lakpaga loinana highway da chaliba gari singda accident chingba thoktana naba SP Thobal Manos Pravakar M Gemit-eng makada District Police Thobal na National Highway amasung State Highway singda lawyay ruraga karakpa tractor amasung gari singna labuk tagi leibak laikom ningthina taithok piraklaba matungda thobiraktuna District Police Thobal gi maikaidagi appeal tokraba matung leibak taithoktana highway da thorakpa gari faduna fine thihanba hokre. Ngarang numidang SP Thobal gi miteng makada Thobal Police Station gi OC Inspector S Ibom Chagi timna National Highway da labuk leibak taithok khetoktana thauraga lakpa tractor ama faduna lupa listing ama amagi chalal kaktuna fine thihankre. Makata na tractor amadi gari singna asiguba khudong chadaba asi mayok nadanaba amadi general public ta apanba pidananaba labuk leibak sing ningthina taithoklaba matung highway singda gari thobiyo haina appeal tawrakle. Huzigatemba break amatang lawminasi. Liba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakdaba amadi kuchu kumen senghallakti. Kuding magsibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Break matang makha tarakpa pauda Lona Thinkraba People's War Group Marxist Center Communist Based Organization asina hek safong lakpadagi kunai amagi maru oina depend tawriba sector sing education agriculture amadi health ta lana tawduna senja thumja tawbagi singi mathakta mityeng changduna lakli hairi lup asigi secretary central media coordinator Lenin Meitei gi cherol amada Kurai Chairen thongda laiba NG Mani College asina senja thumja tawduna aranba thabak thoram sing chathare haiba wakat lup asida haukiba lisingani kun humdoida lakpadagi college asigi principal masada lupna cherol thaduna achum aran thidokmina naba khanghanki adubu masana tawjaruba aranba aduna maram oiraga masamakna lupta pau forokpagi mahut mahairoi lup amagi kuthangda lupta pau foroklaba matung Manipur University campus ta December 10 da lup asigi mihut amaga loinena mahairoi lup amagi luchingba ama yauna college asigi principal amadi
College ki governing body ki mihut amaga puna miyoi mari faminaduna wari sanaraba matung college asigi maru oiba document khara lupta athubada kusinnaraknaba amadi document adubu kupna yengsilaba matung aroiba warep lauduna waroshin puraknaba khanghanki adubu lupta hariba document sing kusinnarakpagi mahut lupna kayarak pau faubada thawoi usittabagi mawong tawduna lakhi laingakta college asibu lokhatnabagi damak aranba kaya tawki haibagi khudam changdam singa loinana lupta wakatlakle maramasina numit humni faubagi manungda lupta pau foroktuna masa masana tawkiba asoiba adugidamak leipak miyam khangna sengdokadabani karigumba lupki wafam thaoidana leithokpa tarabadi maduda tholakpa afafatta khudimak masa masana pujagadabani haike aroibada maroiba pawa mukana pizari Siberia dagi Tamelong district ta chaktaramba Amur Falcon ngarang dagi South Africa tamna paikhare Huzik fawbagi oina Am-Istv na pizaba pawng matang asal sinjare miteng tabir ba pumna